Langlen pakat pe kay boy mapam khang da chen ki mi ha le hai na koi law lawi mangal su khonjel da ngak na yen machinjak tharan badagi chen thori Langlen mangal urabada chancel laga sor thabet honna makut thilaga noi hui jaw sina ai chi heba mangal di Langlen ubada ngak ni yinglaga kai da chi ba ha matin kut yo tharanga chik pudi chik deba ado chik ke tora iba mangal pullaga lei bo huidu da yenglaga kaino dainadi pullisidi Langlen makut masa kan laga daina haibana ti hui haibane kai de nupi no kari mako chak no sinu pisibo matanda murum soli kaino nang nathanda wangangi da ai leina daina hai se nupi na ti huidu bane aina nungshina daina haina thonba ha pulli ba huida da yenglaga pulli ba mana kaya da khatna khonglina huira mira khangdre khongi se Langlen ngakna kem na te chak sara braba hauzik pa loire kai de lakpano noi de lakli ni selfie fazana kap khidoi ni ngasidi Nangi sa kauba ngamdebo as tuge tau he jatam ni Langlen da song na makhwang met laga kaino jatam ni de kaisu haida da kai thabok pulai ge lei thamba lek palak ini hauzik madugi matam nati tharo som da sate Langlen pukhi da fating laga mai thong suk thana leiki manga Langlen gi matau da tokning bana di loire Langlen da nang horoi matagum thambal na trasu henjang pukhi ge kaibo mangal ma mit lau tho yengak pani Langlen na kaino free da have na ti bazaar de lei batumaina kaino masinu bisibo tasing na ngawar za laba khangau da nai doki noi na wara injang sa am thai se yo na bana tradi kai gino as pela mane idi na waro peli ba as yare nang hekning bodo heklo aduga chathro Langlen nungai tana nupi amana asu ikai na haisaraga chathro kai na yare pudra su chatlage chumidana pura sono ni side machin da solaga aduina ti ai chai su mai amman machin za thak to bolaiba Langlen pakhatna ha nang na cha lai rabo isa samri muk lai ha chamri to yengon sida lai myam se ichani Langlen khangau da nong thori as hei diba mion ga ayori ni nok tro su hekro hekni do hoi harau na chancel laga hangam ko bi da prek thi mangal pakhat na chancel laga kaino tori do bo loi mu thatla lage hairo nati hinjang hekli ni sumai hekladi pambi si maloi si bata ba handu se heke ngasai ni heke di haidraga asal ni hinjang do paisil laga paisa kya tarage mangal di khoidok thit bai bo ma khori ga do met thatning mana yadre amuk toiba yani lawzaroi mangal da phone da piraga ai photo phasaba manga mukta kapiyo inkhol se loi uhalo ap da thagat ke masi ain karaktana makhori se met pasoi murmur so laga phone do tap lawi saw kaino hanba yaradra ai thaba khra su leiba ile ke haizaro ye aina sida lepaga maina kaisu chakloi hanjakrage paira nganglam laga chatki mangal sor sa ngon tharanga pura yaba ngangni phijet maki sakta ne kiri ko kela ki maki sakta ne no fet hamuk torak laga mama mapa do kappada loiramani macha ngau bim senabada mangal yengon meya da lepcharanga yen machinjak tharami chani haina chathraga Langlen hazilak laga konthong dagi chen thoraktana mangal wing serei as ai bohal langkom chirane ai ngawre haiba asinu pa se as yam chai ko kunna leiram buhuida Langlen ubadagi amuk hauna khonglaki Langlen sawning bai kai boy huidu da nunglang silam laga chenki mangal so matau du da ngning hori kai nu pino sibo mako kuchak sibo na fedham tawraga phija saksien maksidi yaklawi singside
12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯉꯥꯜ 5th ꯄꯣꯖꯤꯁꯟꯗ ꯆꯪꯖꯔꯛꯇꯨꯅ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯣꯏꯔꯥꯡꯗ ꯇꯝꯊꯖꯒꯦ ꯇꯧꯕꯗ ꯊꯕꯥꯅ ꯌꯥꯗꯕꯗꯒꯤ ꯅꯝꯗꯅ ꯏꯝꯐꯥꯜꯗ ꯇꯝꯕ ꯇꯥꯈꯤ꯫ ꯃꯅꯤꯁꯨ 10 ꯑꯦꯛꯖꯥꯝꯗ 2nd ꯗꯤꯚꯤꯖꯟꯗ ꯌꯥꯎꯔꯛꯈꯤ꯫ ꯊꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯕꯦꯅ ꯗꯥ ꯃꯥꯏ ꯐꯖꯔꯅꯤ ꯀꯩꯗꯧꯕꯒꯦ? ꯍꯣꯠꯇꯤ ꯍꯣꯠꯅꯗꯅ ꯀꯗꯥꯏꯗꯒꯤ ꯐꯔꯛꯇꯣꯔꯤꯕꯅꯣ? ꯌꯥꯎꯔꯛꯇꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯣꯠꯅꯖꯔꯒ ꯐꯖꯔꯒꯗꯕ ꯂꯩꯔꯕꯁꯤꯗ꯫ ꯍꯣꯠꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯍꯣꯠꯅꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯅꯆꯥꯗꯣ꯫ ꯑꯁ ꯗꯥ ꯇꯞꯊꯈꯣꯕ꯫ ꯅꯪꯅ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯦ ꯑꯉꯥꯡꯗꯣ꯫ ꯑꯩ ꯊꯕꯛ ꯆꯠꯀꯦ꯫ ꯃꯁꯥꯒꯤ ꯄꯤꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯀꯨꯜꯁꯨ ꯇꯝꯖꯕ ꯇꯥꯕꯅꯤ꯫ ꯊꯧꯕ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤꯅ ꯀꯩꯗꯧꯔꯦ ꯑꯃꯁꯤꯅ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ? ꯏꯃꯥ ꯏꯆꯥꯊꯣꯏꯒꯤꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯉꯥꯡꯗꯣ ꯈꯔ ꯁꯦꯟꯅꯧ꯫ ꯃꯥꯅ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯏꯃꯥ ꯌꯥꯅꯤꯡꯗꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯡ ꯆꯨꯝꯍꯧꯕ ꯃꯇꯝꯅꯤ꯫ ꯂꯝꯗꯤ ꯀꯥ ꯍꯦꯜꯂꯕꯅꯤ꯫ ꯂꯨꯝꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯅꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕꯣꯛ ꯑꯩꯅ ꯉꯥꯎꯁꯤꯟꯅꯕ ꯕꯣꯛꯅ ꯎꯔꯕꯣ? ꯏꯆꯥꯊꯣꯏ ꯆꯪꯉꯣ ꯆꯠꯂꯣ꯫ ꯃꯅꯤꯅ ꯑꯩꯁꯨ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯍꯣꯠꯅꯔꯤꯗꯅ꯫ ꯁꯤꯗ ꯕꯣꯛꯅ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯅꯤ ꯑꯩꯅ ꯎꯗ꯭ꯔꯕꯁꯨ ꯅꯪꯅ ꯄꯨꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯕꯣꯛꯁꯨ ꯃꯨꯟꯅ ꯈꯪꯉꯤꯅꯦ꯫ ꯃꯅꯤ ꯁꯥꯎꯅ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯃꯥ ꯑꯩ ꯉꯁꯤꯕꯣꯛ ꯀꯔꯤ ꯑꯔꯥꯟꯕ ꯆꯠꯈ꯭ꯔꯕꯒꯦ? ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯇ꯭ꯔꯕꯗꯤ ꯃꯆꯥ ꯑꯃꯒꯨꯝ ꯃꯁꯨ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣ? ꯏꯆꯥꯊꯣꯏ ꯕꯣꯛꯅ ꯅꯨꯡꯁꯤꯗꯅ ꯐꯖꯍꯟꯅꯤꯡꯕꯒꯤ ꯇꯧꯕꯅꯤ꯫ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯁꯤꯗꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯒ ꯍꯦꯟꯅ ꯃꯥꯡꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅ ꯃꯅꯤ꯫ ꯑꯕꯦꯅ ꯏꯃꯥ ꯆꯩꯕꯤꯔꯁꯨ ꯏꯃꯥꯃꯛꯅ ꯎꯔꯒ ꯆꯩꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯁꯨ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯒ ꯉꯥꯎꯁꯤꯟꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯌꯤꯡꯕꯤ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯇꯥꯔꯕ? ꯑꯕꯦꯅ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯇꯝꯁꯦ ꯊꯦꯝꯅꯧꯔꯒ ꯈꯔ ꯁꯤꯖꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯏꯆꯥꯊꯣꯏꯅ ꯉꯥꯎꯁꯤꯟꯅꯔꯛꯂꯒ ꯌꯨꯝꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯖꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯗꯅꯕꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ꯫ ꯃꯅꯤꯅ ꯕꯣꯛꯅ ꯑꯩ ꯅꯨꯡꯁꯤꯔꯝꯅꯤ ꯍꯥꯏꯗꯨꯗꯤ ꯃꯪꯗꯕꯣꯛ ꯃꯪꯗꯦ꯫ ꯑꯩꯕꯨ ꯑꯦꯛꯖꯥꯝꯁꯦ ꯁꯨꯛꯌꯥꯎꯃꯛ ꯌꯥꯎꯔꯛꯇꯕ꯭ꯔꯥ? ꯐꯦꯜ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯃꯤꯀꯣꯛ ꯊꯣꯡꯂꯛꯇꯕꯒꯤꯔꯥ? ꯏꯆꯥꯊꯣꯏ ꯌꯥꯔꯦꯁꯦ ꯆꯪꯁꯤ꯫ ꯑꯕꯦ ꯃꯅꯤꯕꯨ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ꯫ ꯃꯅꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯕꯣꯛꯇ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯟꯅ ꯂꯩꯔꯕꯀꯣ꯫ ꯏꯁꯨꯕꯨ ꯐꯍꯟꯅꯤꯡꯂꯒ ꯍꯥꯏꯔꯨꯕ ꯑꯩ ꯑꯣꯏꯅ ꯍꯨ ꯑꯣꯏꯔꯒ ꯇꯣꯛꯂꯕ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯊꯩ꯫ ꯋꯥꯈꯜꯗ ꯕꯦꯝꯃꯅ ꯊꯝꯖꯔꯝꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯁꯨꯊꯣꯏ ꯏꯁꯨꯕꯨ ꯃꯤꯔꯥꯏꯔꯨꯕꯅ ꯉꯁꯤꯗꯤ ꯕꯣꯕꯣꯛ ꯄꯨꯝꯅꯃꯛꯅ ꯍꯨ ꯑꯣꯏꯅ ꯈꯜꯂꯛꯂꯦꯅꯦ꯫ ꯏꯁꯨꯊꯣꯏ ꯅꯪꯕꯨ ꯑꯕꯣꯛꯀꯤ ꯃꯥꯡꯗ ꯅꯣꯡꯃꯇꯗꯤ ꯂꯦꯞꯂꯛꯈꯣꯕ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯊꯧꯕ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯝꯇ ꯌꯦꯡꯊꯣꯛꯂꯨꯕꯗ ꯔꯥꯖꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯑꯁ ꯚꯥꯏ ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯨꯔꯦ꯫ ꯔꯥꯖꯦꯟ ꯅꯣꯛꯂꯒ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯃꯥꯏꯊꯣꯡ ꯃꯛꯁꯟꯅ ꯂꯩꯔꯝꯃꯤꯅ? ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯗꯣ ꯉꯥꯎꯁꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅ ꯀꯨꯞꯅ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ꯫ ꯀꯩꯅꯣ ꯃꯅꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯃꯅꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯍꯥꯏꯒꯗꯧꯔꯤꯕꯒꯦ? ꯀꯩꯅꯣ ꯃꯅꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯗꯨꯗꯤ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯇꯧꯕꯕꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯇꯝꯁꯦ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯟꯅꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯇꯩ ꯂꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯝꯗꯧꯔꯤꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯤ ꯍꯥꯟꯅꯒꯤꯗꯨꯅꯤ꯫ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯃꯥ ꯏꯕꯥꯅꯤꯗꯤꯅꯦ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯤꯀꯣ꯫ ꯍꯥꯏꯔꯨ ꯀꯥꯟꯅꯗꯦꯗꯨꯅꯤ ꯂꯣꯏꯔꯦ꯫ ꯂꯥꯛꯅ ꯐꯥꯅꯕꯒ ꯉꯝꯖꯄꯣꯠꯇꯦꯗ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯗꯅꯦ ꯃꯤ 100 ꯂꯩꯕꯒꯨꯝꯕꯅꯤ꯫ ꯑꯉꯥꯡ ꯈꯔ ꯚꯔꯥ ꯊꯝꯃꯦꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯃꯈꯩ ꯑꯣꯛꯇ꯭ꯔꯕꯣ? ꯍꯦꯔꯥ ꯂꯝꯁꯨ ꯐ꯭ꯔꯤꯗ ꯃꯥꯡꯂꯦ ꯑꯉꯥꯡ ꯈꯔꯁꯨ ꯂꯩꯐꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯅꯤꯅ ꯊꯝꯕꯤꯕꯅꯤꯗ꯫ ꯍꯦ ꯑꯩ ꯔꯥꯎꯟ ꯑꯝꯇ ꯆꯠꯊꯣꯛꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯉꯥꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯁꯨꯊꯣꯏ ꯅꯪꯗꯤ ꯄꯨꯒꯗꯕ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ? ꯃꯉꯥꯜ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯕꯣꯛꯀꯤ ꯃꯈꯣꯡꯗ ꯉꯥꯊꯖꯔꯒ ꯍꯤꯞꯊꯩ꯫ ꯏꯁꯨꯊꯣꯏ ꯃꯉꯥꯜ ꯃꯕꯣꯛꯅ ꯀꯧꯔꯤꯕꯗꯣ ꯈꯨꯝꯗꯦ꯫ ꯊꯕꯥ ꯃꯁꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯁꯨꯒꯤ ꯃꯥꯏꯗ ꯅꯥꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯉꯥꯜ ꯃꯥꯏꯊꯣꯡꯗ ꯁꯤꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯣ ꯊꯦꯡꯅꯔꯨꯏ꯫ ꯏꯁꯨꯊꯣꯏ
Mangal mabokki makut animak kanna paisilaga nungsina chupi. Isuthoiba nangbu kaidorabage? Abo, mabokta nungsina yingsaraklaga. Abo, ai bokpu thadolaga karamna leirugadoribano? Abo, ai ngamgadaba mandi. Isuthoiba, karigino, isuna wakhal adu khenjina khalibadubo. Mangal fukhogolaga mabokti yinglaga. Abo, mamana abubu hangano hairami. Aina ada leirabadi, mamado yang waroni. Ay mamana warokini. Ay abo uhan bapamdi. Isuthoy, be mabu ningsinglaga pirang sintharagli. Karigino, nangda dum nahariba. Mamana nangbo, mabokki laman singduna, bokpu nungay na thambiyo hairambadai. Nangna mahitam basat kadoribase karigidamaktano. Aina matik chaba mi mo oraga abok nungay hanabagidamagni. Aduga karigi wakal sonthariba. Abok na warabaso matam khara khaktani. Sidagidi ne isugi mapandagi abok su ne nungay doribani ne isugi mapan chaga doribani. Abok haw ni isu thoy nang yang waramgani ko. Abok di karigi waga doriba. Abok kaidorabagi isu thoy khanghaudana mabokpu mathada konsanjari. Abok aigidi abokna pumnamakni. Abok natana aigi taiwangsida kanasu leite. Mapokshimagi nasugi ko thadokpigano. Ay abok yang nungsi. Karigino, karigi thadokadoribano. Isuna mangal oine yumsida ngalibani. Abokki mani ni nangdi. Masu mathadagi lokthokpiraga marai bakta nungsina chupi. Lao lao, tumthoraro lao. Abok changbiramu, ay changakni. Changlasidana, kuiri abok thuna changaki, mamada wa am tairamgi. Kuini leira nuko, hoy abok. Mabok changkraba matung mamagi foto da putholaga, machinda ningamdana kausay. Mamagi foto nalaga. Nachakat na honasagi ko mama. Nachami oy na buhot na gani, ay nabubok potahan gani. Mapira chilagli. Ay mama awanushi. Mama na haizabawa hiktoktana ay hotnagani. Nachawa manggol pibiyo. Foto duda amuk chupchaduna. Good night mama. Nachagi maglanda laklaga nachawa konshinbiyo. Somdana. As mama ay sarakani. Mani saunu pamthe. Abina. Icha thoy nang bukita khanthau kaidorage nang baban hotnarise nangidamagni kari hotnabano mine deli chatke diabro nang butu yepsida ningthizana tharaga chatlu kaidobage as imana basu tamme haibane ada thauba sauna thoraklaga hai mine fangliba pisido yengune nangna mathunda chi laubaduna ada kaidoruge haibano mani mapa thorakpada khumbadi ngamda makut tasilaga khangi sida tamhalibase naraibo pharabani Nate nang bo aikoina kari walangi haiba. Abi pakhatna. Da yare ba tokpiro. Phasana hairaga tum yabado bo. Thauba sauna. Abe pungsi se aikoina sanaba yaba natene. Nangda kakhatana kai thoklai. Hauzik mana nungai thokliba se. Tungda ma kari goirakani haiba se masana di khanjaba ngamdene. Da gyan tarakani kedobage. Tani. Nachanu pa se gyan am tani. Ma da Delhi chatke haiba se maning tambani khangabra. Adare rebudi aikoina su udre chaidre ngangdre magi apamba tawridana papa ai haibok loitringi saunu lauri taning de wa makha tarakana nangse ichani nangbu fanaba haibase aikhoigi thoni aduga fatloi haina nasana hena fattana basilaba ichani haiba kawgani ai thauba ka da sauna chanki mani masada asawbana fataba ngamlakte abina icha thoy se nang babana nangidamak karigi waram loidoribano Wabadunani, mapa moy bay wanga ngamdrise. Icha thoy, tuyep saloi baka phasana chatlomi. Papa na thadraba sunya, mama na soidana thagani ba. Mama, ay si imong sige mina tabra. Icha thoy, ay na kaida ngawsinagi haibani. Ay so ada layraga hotnagi haidabra ba. Icha thoy, se chakmana ba po ni. Tuyep loiraga ne oyna chatloba. Khangni, ay na mafamsida layraga kaidogi haibado. Hiyengwa thawbana. Machinda sauna sonjaraga pukhawattuna chaki. Abisu nungaitana kaada tumba changcharai.
ꯊꯧꯕ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥ ꯀꯩꯅꯣ ꯏꯆꯥ ꯊꯣꯏꯁꯦ ꯍꯟꯗꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤꯀꯣ꯫ ꯑꯉꯥꯡꯅ ꯏꯟꯈꯠꯂꯛꯂꯤꯕ ꯐꯖꯅ ꯊꯦꯝꯅꯧꯗꯅ ꯍꯥꯏꯅꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯉꯥꯎꯔꯛꯀꯅꯤꯌꯦ꯫ ꯑꯕꯦ ꯑꯁꯥꯛꯄꯃꯩꯗꯒꯤ ꯍꯩꯖꯤꯟꯕ ꯍꯥꯏꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯗꯥ ꯑꯉꯥꯡꯁꯤꯅ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ? ꯃꯃꯥꯟꯅꯕ ꯇꯝꯃꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯇꯝꯖꯅꯤꯡꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯕꯤꯕꯗ ꯀꯌꯥꯃꯨꯛ ꯀꯥꯏꯕꯒꯦ? ꯏꯃꯥꯁꯨ ꯃꯉꯥꯏ ꯑꯉꯥꯡꯁꯤꯗ꯫ ꯑꯕꯦ ꯑꯩꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯑꯩ ꯁꯥꯎꯔꯒ ꯐꯕ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯣ ꯑꯩꯅ ꯁꯤꯈꯛ ꯗꯥꯗ ꯍꯥꯏꯖꯕꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯒꯨꯝ ꯈꯟꯕ ꯉꯝꯗꯦ꯫ ꯕꯦꯅ ꯃꯅ ꯊꯝꯂꯝꯕ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯑꯕꯦ ꯁꯥꯎꯅ ꯂꯥꯎꯔꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯕꯦ ꯊꯧꯕꯅ ꯈꯨꯄꯥꯛ ꯊꯥꯔꯛꯄꯗ ꯅꯤꯡꯉꯝꯗꯕ ꯃꯥꯏ ꯅꯣꯟꯊꯔꯒ ꯊꯧꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯊꯧꯕ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯑꯇꯣꯞꯅ ꯄꯨꯡꯆꯦꯜ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯥꯡꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯕꯦꯃꯕꯨ ꯄꯨꯁꯤꯜꯂꯛꯂꯤꯕ? ꯑꯕꯦ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯕꯦꯃꯅ ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯉꯥꯡꯁꯦ ꯇꯥꯅꯕꯒꯤꯗꯃꯛꯂ? ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯗꯨꯅ ꯉꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯛꯈ꯭ꯔꯕꯒꯦ? ꯑꯕꯦꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯕꯦ ꯉꯁꯤ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏ꯫ ꯅꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯩꯅ ꯅꯃꯤꯠ ꯇꯥꯡꯕꯗꯣ ꯇꯧꯒꯅꯨ꯫ ꯇꯥꯡꯂꯤꯕ ꯃꯤꯠꯇꯨꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯊꯧꯕ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯕꯦꯁꯨ ꯊꯧꯕꯒꯤ ꯃꯤꯠꯌꯦꯡ ꯃꯥꯏꯀꯩ ꯌꯦꯡꯖꯔꯒ ꯅꯤꯡꯉꯝꯗ ꯂꯩꯍꯧꯏ꯫ ꯊꯧꯕ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯑꯗꯨꯉꯩ ꯕꯦꯃꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯃꯇꯝꯕꯥꯛꯇ ꯁꯤꯖꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯖꯩ꯫ ꯕꯦꯃ ꯉꯁꯤꯗꯤ ꯗꯗꯥ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯗꯗꯥꯒꯤ ꯐꯠꯇ꯭ꯔꯕ ꯏꯊꯧ ꯀꯌꯥꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯪꯐꯝ ꯊꯤꯍꯟꯕ ꯍꯥꯏꯕꯗꯣ ꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯕꯦꯃ ꯏꯆꯥ ꯊꯣꯏꯗꯨꯕꯨ ꯀꯔꯝꯅ ꯄꯥꯜꯂꯝꯈꯤꯅꯤ? ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯃꯍꯥꯛꯅ ꯂꯩꯔꯝꯒꯗꯕ? ꯏꯆꯥ ꯊꯣꯏ ꯅꯪ ꯕꯕꯥꯕꯨꯗꯤ ꯋꯥꯔꯧꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯂꯥꯜꯂꯨꯕꯅ ꯏꯆꯥꯕꯨ ꯏꯊꯥꯗ ꯀꯣꯜꯂꯒ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯪ ꯕꯕꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇꯗꯤ ꯂꯤꯔꯛꯎ ꯀꯩꯗꯧꯕꯒꯦ? ꯅꯣꯡꯉꯥꯜꯂꯒ ꯃꯉꯥꯜꯁꯨ ꯆꯠꯅꯕ ꯇꯧꯔꯤ꯫ ꯔꯥꯖ ꯂꯥꯛꯇꯨꯅ ꯇꯤꯜꯂꯔꯦ꯫ ꯔꯥꯖꯅ ꯑꯕꯣ ꯕꯥꯏꯁꯤꯗ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨꯀꯣ꯫ ꯑꯕꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯣꯏꯗꯨꯝ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯃꯣꯏꯒꯤ ꯏꯝꯐꯥꯜꯁꯦ ꯃꯤ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯍꯦꯔꯥ ꯃꯤ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯏꯝꯐꯥꯜ ꯀꯥꯏꯁꯦ ꯅꯁꯨꯅ ꯁꯨꯞꯆꯤꯜꯂꯝꯗꯧ ꯄꯣꯠꯅꯤ꯫ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯦ ꯑꯕꯣ ꯁꯤꯗꯩꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯊꯛꯇꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯍꯜꯂꯁꯤꯕꯣ ꯃꯤꯅ ꯉꯝꯅꯕ꯭ꯔꯣ? ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯂꯩꯐꯝꯗꯨꯅ ꯀꯝꯗꯧꯔꯤꯕ? ꯑꯗꯨꯕꯨꯗꯤ ꯑꯕꯣꯛ ꯑꯩꯅ ꯅꯍꯥꯟꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯐꯅꯕ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯗꯤ ꯑꯕꯣꯛ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯂꯗ꯭ꯔꯅ ꯄꯥꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯣꯏꯅ ꯀꯠ ꯇꯧꯔꯦ꯫ ꯃꯉꯥꯜꯁꯨ ꯊꯣꯔꯛꯂꯒ ꯃꯕꯣꯛꯄꯨ ꯈꯨꯔꯨꯝꯖꯩ꯫ ꯁꯦꯁꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯏꯁꯨ ꯊꯣꯏꯕ ꯕꯣꯕꯣꯛꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯕꯣꯛꯅꯁꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯔꯥꯖꯅ ꯍꯦꯔꯥ ꯕꯣꯛ ꯂꯦꯝꯐꯨꯁꯤꯗ ꯑꯗꯨ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯅꯪꯗꯤꯅꯦ ꯆꯠꯂꯣ ꯆꯠꯂꯣ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯆꯠꯅꯕ ꯇꯧꯔꯣ꯫ ꯃꯉꯥꯜ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯜꯂꯒ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯔꯒ ꯊꯣꯔꯛꯏ꯫ ꯑꯕꯣꯛ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯔꯥꯖ ꯍꯣꯏꯗ ꯆꯠꯂꯒ ꯄꯥꯎ ꯄꯤꯍꯜꯂꯨꯀꯣ꯫ ꯑꯕꯣꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯇꯧꯗ ꯇꯧꯔꯒꯅꯦ ꯑꯕꯣꯛ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯀꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯂꯅꯤ꯫ ꯅꯤꯡꯉꯝꯗꯅ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯊꯕꯥꯁꯨ ꯃꯄꯤ ꯇꯩꯊꯣꯛꯆꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯁꯇꯦꯜꯁꯨ ꯌꯧꯖꯔꯕ ꯇꯨꯡ ꯃꯕꯥꯅꯤꯁꯨ ꯒꯦꯠꯇ ꯀꯥꯟꯁꯤꯜꯂꯛꯏ꯫ ꯃꯉꯥꯜꯅ ꯀꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯔꯨꯒꯗꯣꯏꯁꯤꯅ? ꯔꯥꯖ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯊꯛꯁꯤꯗ ꯏꯕꯥꯅꯤꯒꯤ ꯀꯥ ꯑꯣꯏꯗꯣꯏꯕ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯍꯥꯏꯔꯨꯔꯁꯦ ꯀꯤꯁꯨ ꯌꯧꯔꯛꯂꯅꯤ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁ ꯌꯨꯝ ꯈꯨꯆꯥꯎꯁꯤꯗꯤ꯫ ꯆꯥꯎꯅꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯩ ꯇꯥꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯑꯁ ꯌꯥꯔꯦꯕ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯕꯦꯒꯇꯣ ꯁꯤꯗ ꯊꯅꯝꯃꯨ꯫ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯒ ꯏꯅꯦ ꯏꯅꯦ ꯃꯄꯥꯟꯗ ꯀꯧꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃ ꯊꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫